Arambai News Guwahati da Maithelongi Pau Tabidu Singbu Yan Hanumakta Chingangbam Susitrani na Kurumjari. Hosinga Sigi Samlapa Mariba Pau Sing Lobirasi. Assam Congress ki Puari da Yamnamak Akan Bachaithenga Moina Hanagi Minister Amadi Congress ki heavyweight ni Hainariba Rakibul Hussein APCC ki membership Thadokre. Masigi matangda AICC da maki resignation letter Pishin Kresu Hairi. Rakibul Hussein Congress ki chamchamba member amoina leiba pamlak libra haibagi wahang kaya malakli. Panbayai Rakibul Hussein hauzik haj chalubadagi Delhi da thunglaba tangari bane. Guwahati yoraklaga asengba wari punamak mayek sengna khangbangam lagane. International Boxing Association IBA na ngasi Tokyo Olympic bronze medalist Assam gi Lavlina Borgohaina bhot khwaidagi hena yamna phangduna IBA Athlete Committee gi chair oina khankibaga loinana Board of Directors gi voting member oina su khankhre. Asigi sumathakta Assam gi boxer Sibu Thapa su IBA Athlete Committee gi member oina khankhre. Haukiba me kundagina kunithoi fauba Bhopal da pangthokiba taramari suba chahi taramapan makhagi oiba national thaki nupamacha amadi nupimacha singi soccer futsal championship ta makok tarakhiba Assam soccer futsal A amadi B team gi sanaroi sing lup kya nangasi taramna okre national highway number kuntra talet Puletol gi bypass Uthekta Sanaroi Singh Okpagi Thoramda Assam Soccer Futsal Association gi State President Moirangthem Brajagovin Chief Advisor Dr. P. Raj Bihari Rural Development Committee Lakipur Khunau gi President Amadi Futsal gi State Advisor Oinam Biramani Lakipur Football Academy gi General Secretary K. Ranjit Lakipur East ki ZPC member Anita Devi MPF Lakipur District Committee ki President Major Furit Saba Manithan Amadi Executive Member Maimom Azid Umagi Advisor Ngangom Niranjan Pukailup ki General Secretary Maibam Manidhona Chingba Miyoi Kyana Saruk Yakhi Panbayai under 19 gi National Championship asida saruk yakiba Assam gi nupamacha team gi sanaroi singdi Yengkhom Dayamanta goalkeeper Ngangom Kanba Moirangthem Manishna Birjit Laishram Maimom Koronganba Jamir Ahmed Thokchom Ningtamba amadi nupimacha singi oina Nepram Bisurita goalkeeper Longzam Laishna Nepram Surjamala Mutum Lerang Tombi Mutum Rebika Elangvam Suchitra Konsam Sarupa Amadi Laishram Aruna Yauri Sanaroi Sing Asibu Taramno Opagi Tharam Ama Lakipurda Lamdamasigi MLA Kausik Rai Yauna Pangthokigani Hanasu Joint Secretary Ngangom Brajakisorna Khangalakle Manipur Lengangna Changsilakliba War on Drugs campaign asi Mau Council Senapati District ki Village Chief Singh, Mau Women Union, Mau Students Union, Oklong Village Authority amadi Jeliarong Students Union, Assam, Manipur amadi Nagaland gi mihut singna mapung phana sagolakhipatanatana angama mateng pangani habigi warep ngasi Chief Minister N Biren da pirakre. Chief Minister gi Maikaidagi Chuachandpur amasung Senapati District Minister amata laite haiduna District ani gi micham yamna nungaitaba tawbiganu District ani asigi Minister in charge oina Chief Minister masamakna thabak tawgani hainasu CM Birenna phongdokhi Mayhorol dagi laiminarakpa nataba atopa lamdagi lamakhangda changlaklaga aikhoigi puarida singchep thaba yaroi asigumba miyoisingi mathakta logi oiba thabak chapchana lokhotkani hainasu CM na makhatana phongdokhi Federation of Haumina Manipura Khundariba Purup Kudimak Nungsi Chanana Laiminaba Pami Manipurgi Puaribu Ngak Senba Habasi Yelhomi Equigi Hakni Manipurgi Puaribu Karimnaba Amadi Yelhomi Singi Sentimenta Kuthaduna Communal Sagatpagi Maramna Laingakna Markti Haukipu Pakibani Masida Irang Sagatpagi Mathau Tade Hadakre Myanmar machada foreigner ni haibada sauriba singadusu foreigner oiramgani haina Federation asigi publicity gi thopuriba Dr. Khomdrom Lisamna thadorokpa chirol amana phongdorakle
Nakal amaromda Dr. Mark Thangmai Hauki, President, International Human Rights Association, Phabagi Mayokta ngarang miyam hauna thoraktuna Churachandpurda protest rally chatki. Adubu Manipur Police na ayaba pidabadagi tankhaibada protester tara hena asokapan nangki. Nakal amaromda rights activist Mark Haukipna social media da freedom fighter Rani Gaidinglugi mingchat thian kibagidamak ngakpiyu haina social media da lale haizarakre. Loinana micha miyamnasu mahakna thamoi sengna lali haizabasi yabinaba haijarake. Manipurgi CMN Birena rights activist amani hairabasu social media da iningba ibagi ningtambadi pide haukip haribasigi matangda ainggi oiba action aina lokhatcharakani hairakre. Imphal Ring Road Sembada, Imphal West ki oina khungang tara mangagi patadar chaungaga humphum doigi apunba lam hectare tarani pan soi haina Environment and Climate Change ki Joint Director Dr. Project Kumar na phongdorakre. Wafamasi Imphal West ki oina aroiba public hearing ngasi Tagyal Kolom Lekai Community Hall the Environment and Climate Change ki Social Impact Assessment Unit na sinduna pangthokhibada phongdokhibani. Imphal East ki oina di haukiba me kulhumdoida aroiba hearing pangthokresu haire. Singjamai 360 na awana taraba singda tengbang pirakpagi saruk ama oina lamdamasigi saknaraba saisakpa Suren Yumnamna Rims Hospital da aruba pibamda lay babu lubasigi kangbuna hospital da chatuna Singjamai 360 Facebook page da live oina Suren Yumnamna mahagi punsi miyamna kanbiyu lairaba macha oibana upai leijade ichasu pikli haina yamnamak thamoi sokna kaptuna pawdamkiba video du social media da viral oirakhrabagi matung Manipur amadi Manipur gi wangmuda lariba pukchel charaba miyoi kyana panglakhiba yamlaba senpham lupa lakh yankhai nipan ga lising yankhai mathoi chani humbudra Suren gi loinabi yumnam ongbi bembem devi da ngarang khusinakre panbayai Suren yumnam gi layeng ILBS Hospital Delhi da chathaba haukrabane achoba selfam mateng pangbirakpagi da mag Suren Yumnamgi imung amadi Singjamai 360 gi maikidagi ngamkhai leitana thagatpa phongdorai haina advisor Ajit Sorok khaibamna thadorokpa chirol amana phongdorakle. Imphal Jiribam lambi paring da lariba irang thong tekhibadagi lambi asida gari chatpa yadana laire tangai fadana chataba yadaba gari sing tongjai maril da chatle thong asi sembada tha ahumuk changba yai haire pochai puba amadi light vehicle sing nungbadagi rengpang pharoga khopum taraga tongjai maril da chatlibane tongjai maril gi lambi gi sarukta lambi phattaba kaya yawba maramna irang thong asi yamna thunamak semjindaba yadabagi tangai fadaba lairakle. Ngasi Jiribam Police ki SP KHH Ravi Kumar Singh gi mideng makhada Jiribam gi mafam kayada thiumbagi thabak chathabada yu sungnanabagi machak yauna hamai kyasu phagat pangam kre haina ngasi DSP S Gaurachan Singh na pawmishing da phongdorakhi DSP na makhata na phongdorakhibada pharaba polam sing asi police station da pukhalaba matung phagalaba miyoi sing aduda non valuable FIR ama palaga thadokhi amadi matung da tawdanabasu akanba warning pikhi ngasigi khongjang asida additional SP Emmanuel Fimate DSP S Gaurachan OC H Deven Kishore SDPO Jiribam TS Chamna Alal amadi ati police personnel kyasu saruk yakhe. Kha Bharat Tanatana India gi mega actor ni hainariba Kamal Hassan su loan gi landa yaukshilakre. Pan India film singi universal appeal lay Pan India concept asi haujikta thorakpa nate India gi top pa phajabagi saktam de tongan ba loan singi phajaba asini aisu Indian ni haina Kamal Hassan na hairakre. Masagi chahi kuntra manga surabi Kashmiri TV actress Amrin Bhatt Budgam ngarang imsagaisan numit terrorist singna kaptuna hatlamle Bhatt ki chahi tara khakta suriba machanu pathokpa amasu makutta nongmaina pankhi Amrin Bhatt ki apokpagi pawdam matungina shooting chatnanabagi damak makhoigi yumda makpu kauba miyoi amakhak lakhi Amrin na yumdagi thong hek kanthokpaga nongmai kapsilakhibani haire khudakta mahak hospital da pukhi adubo kanba ngamkhide.
Russia is Ukraine gi mathakta landaba kankalakle Donbas ki sarani habadi Luhansk amadi Donetsk ki mathakta kapthaba lepalaitre sarani asigi rail line kaya manghan takhankre Russia na punna sahar nipuda kapsanbaga loyana Donetsk ki manung channa leiba sahar ahum Moscow na lawsinkre aroibada ngasigi tentak pamaroiba pau khara George Bordoloi Suicide Case ta Don Bosco University gi Vice Chancellor Numit Nini Gyoina ngarang police custody da thakre. Ngasi nungthil Arunachal Pradesh ki tawang da reactor scale magnitude 3.8 ki chang da yuhar haki. Meghalaya Board of School Education na Higher Secondary School Living Certificate Examination ge Science, Commerce amadi Vocational Stream gi result lauk thokre. Punna mahiro lising ani ga chamaga kuntra mangana parikya pass tauki aduga pass percentage na chada humpumathoi dasmik taruk ani yauki. Nagaland da yamnamak aruba mongi African swine flu gi case phangkre makata na sandokpa thingnanaba akanba chatna kanglon kya lauk thokre. Sikkim dasu African swine flu gi case mathang phanglakli. Mizoram gi Chawilungbu sericulture village oina lauk thokre. Panbayai Mizoram gi silk industry chakut nabagi damak center na lupa lak chatret kaithurakhrabani. Election Commission of India na Tripura gi seat mari gi baipon lauk thokre. Jun kulhumdoi da mikal pangthoklaga Jun kuntarukta vote masing thigani hairi. Ngasi Prime Minister Narendra Modi lengaki chahi nipan mapung phaki bagaloina na malem gi phambak ta Modi gi lamsing makhada India gi mamal hengalakli hainarakhi bagaloina na inglisingani tara mari dagi inglisingani kunithoi fawbagi sanglaba chahi nipan gi khongchara sida India na world power oibagi thakta kakhalakli haina maikei kya dagi inarakli Haukiba thamari asida angang lisingamaga chamapan mangki haina Delhi da report ama lakle. Bihar ge chahi taragi nupimacha simana makhong namana chong duna school kavagi video viral oirakhrabagi matung nupimacha sina tricycle ama phangjakre. Maki makhong nama accident amadagi kakhibani adubu maki larik laisu tamningbagi apambadi hanba kopa laikite. Binay Kumar Saxena na Delhi gi Lieutenant Governor Roy ngasi wasak laukre. Bengal Cabinet na Governor gi Mahutta State University singi Chancellor Roy na CM Mamta Banerjee bu khanbagi bill ama thangat nabagi warep laukre. Asumna protocol thugaina nabagi thorang ahan boina state lengak asina paikhalakli. Darjeeling Himalayan Railway da tourist singi oina anoba joyride train services ani launch tawragani. Lagliba June amadagi car, motorcycle amadi atay category gi gari singi mamal tangkhatlagani haina Ministry of Road Transport and Highways na khanghalakle. Parking attendant na Punjab ki CM Mangi Lamborghini CM Masada taklamdana pungmanga chupna thauduna sanarambagi paulakle. Supreme Court na sex work po profession amoina sakhankre. Texas ki elementary school amada pikliba mahairoi taramapan kaptuna hatkiba tin ezer aduna kapa hodringai minute taramanga mamangda maki thorang social media da thadoklamki. Malemda monkeypox ki case punna hogzik phawbada chani henkre. Pakistan ki ex-Prime Minister Imran Khan na maki khongjang handokre. Pakistan lengakta mikhal pangthoknanabagi numit taruk nigi matamsu thakre. Pakistan ki sel thungi awaba hena lusilakle. Finance Minister Bilawal Bhutto na IMF ki $1 billion taruki mateng lawsilakle hairi. IMF na Pakistan da fuel subsidy lauthoknabasu hairakre. Nupigi iroibagi fizol na France jingkhainabagi phibam lakle. Court na Burkini order thingjinaba changsilakle. France court na public swimming pool sing da bikini sinaba ban tawkre. Intercontinental ballistic missile trial tawkibagi matung North Korea gi mathakta sanction hena kankhat anaba UN Security Council na vote tawgadore. China na South Pacific National Security amadi Free Trade Agreement tawnanabagi apamba phongdorakle. US na user information share tawi habigi maral siraduna Twitter gi mathakta $1 million chama yankhai gi fine thinanaba hairakre. Senegal da hospital amada mai chakpadagi angang leikidabagi masing taramathoi yaukre.
Rafael Nadalna Florentin Moutetpu 3-3, 3-4 maithiba piduna mahaki chahum suba Grand Slam maipakpagi record thamkhre. London Council da Indian origin Mahinder K Midhana ahanba Dalit nupi mayor oina wasak lauragani. Amadi Southern Peru da ngasi magnitude 8.2 gi chang da yuhar hakre. Ngasi gane de Arambai News Guwahati da Maithilon gi pau sandok chaba matang se loisin jabaga loinana tabiriba singbo amkaso hanna khurumjari.